Security Force na Ngaikhong Khullen da leiba Ibudhou Khonghaba Thangjing Laikon Dagi lona thingkhraba lalhoulup KCP City Meitei gi Cadre phagatpa ngamle hairi police dagi fangba pau mana hai pharaba miyoi adude mayang Imphal ani longwi dagi khaidem banner jet atopaming amuba chahi 19 ni hairi Mahaku wahang pahong chathabda lalhoulup asida lemba kauba miyoi amagi khuthangda chahi asimaktada yawraklaka Hairok ingarokta chahi asigi January 13 tagi February 3 phauba numit mangani gi basic military training phanglaba miyoi ne mahak ngakpa kauba miyoi amagi command makhada thabak tawbani haiba khangba ngamle mangondagi Oppo A16 phone nama SS X01AD phone nama amade Aadhaar card amagaso phagatpa ngamle haire makhadaba logi oiba thabak thoram sing laukhanaba pharba polam sing aduga loina mahak Bishnupur Police Station da sinakhre haina pawasina makhatari